ꯍꯥꯎꯕꯗꯒꯤ ꯍꯥꯎꯔꯕ ꯑꯍꯥꯎꯕ ꯍꯥꯎꯕꯗꯒꯤ ꯍꯥꯎꯔꯕ ꯑꯍꯥꯎꯕ ꯑꯁꯤꯟꯕ ꯑꯊꯨꯝꯕ ꯑꯣꯏꯅꯝꯕ ꯃꯤꯊꯥꯏ ꯇꯥꯃꯦꯂꯦ ꯅꯪ ꯑꯩꯈꯣꯏꯗ ꯃꯩ ꯊꯛꯄꯅ ꯊꯛꯄꯅꯤ ꯃꯤꯉꯣꯟꯗ ꯊꯛꯆꯜꯂꯨꯏꯔꯥ ꯑꯩ ꯅꯠꯇꯦ ꯃꯥꯅ ꯊꯤꯡꯒꯤ ꯂꯩꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯁꯣꯟꯈ꯭ꯔ ꯄꯣꯠꯅꯤ ꯃꯥ ꯅꯨꯄꯥꯗꯨ ꯇꯤꯟꯍꯟꯗꯕ ꯐꯩ ꯍꯌꯦꯡ ꯑꯩꯈꯣꯏ ꯇꯨꯡꯗ ꯌꯥꯝ ꯆꯣꯞꯄꯛꯀꯅꯤ ꯅꯕꯥꯅꯤ ꯃꯔꯛꯇ ꯅꯣꯡꯏꯟꯁꯤ ꯀꯅꯥꯅꯣ 농인 행격이노 가나노나 ꯅꯪꯂ ꯅꯣꯡꯏꯟ ꯍꯥꯏꯁꯦ ꯃꯥꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯤꯡꯉꯛꯏ ꯅꯠꯇꯦ ꯅꯕꯥꯅꯤꯕꯨ ꯂꯣꯡꯒꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯣꯄꯟ ꯆꯦꯂꯦꯟꯖ ꯇꯧꯅꯔꯤꯕꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯍꯥ ꯃꯥꯅ ꯈꯔ ꯍꯦꯟꯅ ꯐꯨꯈ꯭ꯔ ꯃꯥꯜꯂꯦꯅꯦꯀꯣ ꯅꯪꯕꯨ ꯉꯥꯎꯗꯦ ꯍꯥꯏꯒꯔꯣ ꯍꯥ ꯀꯨꯏꯔꯦꯅ ꯅꯪꯗꯤ ꯉꯥꯎꯕ ꯅꯠꯇꯦ ꯅꯈꯨꯠꯇ ꯁꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯅꯤꯗꯨꯕꯨ ꯑꯔꯦꯝꯕꯗ ꯍꯨꯟꯇꯣꯛꯑꯝꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯗꯦ ꯍꯥꯏꯒꯔꯣ ꯍꯥ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕꯁꯦ ꯕꯔ 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 ꯄꯠꯊꯔꯦ ꯆꯝꯅ ꯍꯤꯡꯖꯔꯝꯕꯤ ꯑꯩꯁꯦ ꯆꯝꯅ ꯉꯥꯎꯖꯔꯝꯕꯤ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯇꯥꯏꯉꯣꯟꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩ ꯁꯅꯥꯊꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯖꯥꯠꯅꯤ ꯃꯥꯕꯨ ꯁꯥꯖꯧ ꯏꯟꯖꯤꯅꯤꯌꯥꯔꯒꯤ ꯃꯅꯥꯎꯄꯥꯗꯨ ꯅꯠꯇ꯭ꯔꯅꯦ ꯇꯥꯏꯉꯣꯕꯨ ꯀꯔꯤꯝ ꯈꯪꯕꯤꯗ꯭ꯔꯕꯅꯦ ꯃꯌꯥꯝꯅ ꯋꯥ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯀꯔꯤ ꯉꯥꯡꯅꯔꯤꯅꯣ ꯇꯔꯨꯕꯤ ꯅꯣꯏ ꯅꯕꯨꯡ ꯁꯅꯥꯊꯣꯏꯅ ꯑꯩꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦ ꯑꯁꯦꯡꯕꯅꯤ ꯂꯩꯃꯟ ꯅꯍꯥꯟ ꯃꯈꯩ ꯃꯤꯅꯣꯛ ꯃꯆꯥ ꯈꯥꯡꯉ ꯂꯩꯔꯛꯄꯗꯣ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯄꯥꯡꯒꯜ ꯂꯩꯔꯛꯇ꯭ꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯨꯁꯤꯡꯗꯨꯕꯨ ꯑꯩ ꯃꯥꯡꯒꯣꯝꯗ ꯊꯣꯛꯑꯦ ꯇꯨꯝꯗꯕ ꯃꯤ ꯍꯧꯗꯣꯛꯄ ꯂꯨꯏ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯃꯥꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯕꯅꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯩꯅ ꯈꯛ ꯅꯨꯡꯉꯥꯏꯍꯜꯂꯣ ꯀꯔꯝꯕ ꯄꯨꯟꯁꯤꯗ ꯀꯅꯥꯒꯤ ꯃꯐꯝꯗ ꯀꯔꯤꯕꯨ ꯅꯪꯅ ꯂꯪꯖꯔꯨꯕꯅ ꯁꯨꯋꯥꯔꯤꯕ ꯇꯣꯝꯆꯣ 이때문 ꯃꯄꯥꯝ ꯆꯠꯈ꯭ꯔꯦ ꯑꯩ ꯆꯨꯝꯕ꯭ꯔꯣ ꯇꯥꯔꯗꯤ ꯆꯨꯝꯃꯝꯃꯅꯤ ꯀꯥꯏꯅꯕꯩ ꯍꯜꯂꯕ ꯆꯩꯅꯥꯁꯤ ꯀꯔꯝꯅ ꯈꯪꯉꯨ ꯍꯥꯏꯕꯒꯤ ꯃꯤꯠꯀꯨꯞ ꯃꯇꯪ ꯎꯗꯕꯗ ꯂꯩꯉꯝꯗꯕ ꯑꯩꯒꯤ ꯊꯃꯣꯏꯅꯤ ꯏꯌꯥꯝꯕ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯊꯤꯛꯁ ꯌꯥꯎꯗꯕ ꯃꯤꯑꯣꯏꯕꯒꯤ ꯆꯦꯅꯦꯜ ꯂꯣꯟꯆꯠꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯊꯕꯛ ꯇꯧꯔꯛꯑꯒꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯂꯧꯕꯁꯨ ꯉꯝꯒꯅꯤ ꯁꯅꯥꯊꯣꯏ ꯃꯄꯥꯟ ꯊꯣꯡꯗ ꯄꯤ ꯇꯥꯗꯦ ꯍꯥꯏꯕ ꯈꯛꯀꯤ ꯋꯥꯅꯤ ꯏꯃꯥ ꯑꯃꯒꯤ ꯁꯤꯌꯣꯡꯅꯨꯡꯗꯒꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯛꯈꯤꯕ ꯏꯌꯥꯝꯕ ꯑꯃꯅꯤꯀꯣ ꯅꯪꯁꯤ ꯇꯥꯃꯣ ꯆꯧꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯅꯥꯎ ꯑꯩꯒꯤ ꯋꯥꯗꯒꯤ ꯃꯤꯒꯤ ꯋꯥꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯕꯨ ꯑꯗꯨꯝ ꯆꯤꯡꯅꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ ꯁꯦ ꯀꯥꯄꯣ ꯁꯅꯥꯊꯣꯏ ꯀꯥꯄꯣ ꯍꯧꯖꯤꯛ ꯀꯥꯄꯣ ꯁꯅꯥꯊꯣꯏ ꯀꯥꯏꯅꯕꯩ ꯀꯜꯂꯕ ꯆꯩꯅꯥꯁꯤ